ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯔꯛꯊꯠꯅ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯇꯤꯡ ꯇꯣꯡ ꯀꯤꯍꯣꯝ 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 ꯌꯦꯡꯕꯗ ꯀꯤ ꯆꯥꯔꯒꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯗꯅ ꯀꯤꯍꯣꯝ ꯀꯧꯏ ꯍꯣꯏ ꯌꯦꯡꯕꯗ ꯀꯤ ꯆꯥꯔꯒꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯗꯅ ꯀꯤꯍꯣꯝ ꯀꯧꯏ ꯑꯣ ꯀꯤꯍꯣꯝ 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 ꯌꯦꯡꯕꯗꯗꯤ ꯁꯥꯔꯒꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯗꯅ ꯀꯤꯍꯣꯝ ꯀꯧꯏ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯍꯣꯝ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯩ ꯑꯈꯣꯛꯄ ꯀꯤꯍꯣꯝꯁꯨ ꯐꯪꯕꯤꯒꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯣꯔ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯑꯀꯣꯛꯄ ꯀꯤꯍꯣꯝ ꯊꯤꯜꯂꯛꯄꯒꯤ ꯃꯃꯜ ꯁꯨꯝꯅ ꯈꯛꯇꯒꯤ ꯂꯨꯄꯥ ꯌꯥꯡꯈꯩ ꯌꯥꯡꯈꯩ 50 ꯆꯥꯝꯃꯒꯤ ꯂꯧꯔꯒꯅ ꯑꯅꯤ ꯁꯣꯠꯄꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯁꯣꯠꯄꯒꯤꯗꯤ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ ꯕꯥꯀꯤꯒꯤ ꯋꯥꯇꯥꯏ ꯂꯩꯇꯦ ꯀꯤꯂꯣꯗ ꯑꯣꯜꯂꯒꯅ ꯀꯦꯖꯤ ꯑꯃꯗ ꯄꯋꯥ ꯃꯔꯤ ꯍꯦꯟꯕꯒꯤ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏ ꯑꯃꯨꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯕꯤꯌꯨ ꯀꯤꯍꯣꯝ ꯆꯥꯕꯅ ꯀꯣꯛ ꯊꯥꯡꯕ ꯂꯋꯥꯏ ꯊꯥꯡꯕ ꯆꯤꯔꯥꯏ ꯊꯥꯡꯕ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯊꯥꯡꯕꯁꯨ ꯐꯩ ꯑꯗꯨꯒ ꯄꯨꯛ ꯁꯧꯒꯠꯄ ꯑꯃꯗꯤ ꯈꯣꯏꯗꯧ ꯁꯧꯒꯠꯄꯁꯨ ꯐꯩ ꯂꯣꯏꯅꯅ ꯀꯤꯍꯣꯝ ꯐꯪꯐꯝꯁꯤꯡꯗꯤ ꯃꯥꯎ ꯃꯔꯥꯝ ꯁꯤꯂꯣꯡ ꯂꯤꯂꯣꯡ ꯂꯝꯂꯣꯡ ꯍꯥꯞꯂꯣꯡ ꯐꯛꯂꯣꯡ ꯀꯥꯔꯕꯤ ꯑꯥꯂꯣꯡ ꯑꯣꯔ www.pineapple.in ꯗ ꯆꯪꯗꯨꯅ ꯉꯁꯤꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯍꯌꯦꯡꯗꯤ ꯊꯦꯡꯃꯜꯂꯦ ꯌꯦꯡꯕꯗ ꯀꯤ ꯆꯥꯔꯒꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯗꯅ ꯀꯤꯍꯣꯝ ꯀꯧꯏ ꯀꯤꯍꯣꯝ 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 our toll-free number 007 ꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯇꯤꯡ ꯇꯣꯡ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯇꯥꯕ ꯊꯧꯔꯝ ꯁꯥꯔ ꯑꯅꯤꯗꯒꯤ ꯂꯧꯕꯤꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯀꯀꯥ ꯀꯤꯍꯣꯝ ꯆꯥꯗ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯁꯤ ꯀꯣꯛꯇꯥꯡ ꯐꯅꯕꯀꯣ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯁꯥꯔ ꯖꯤꯕꯟꯗꯤ ꯈꯔ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯤ ꯑꯩ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯊꯥꯒꯠꯆꯔꯤ